Ngara namida wairam phongkhiba panam pause dagi maruoiba pau khara khangachadraga miyamda khudo tamchiki Kukijo Council na Prime Minister taramna okani haikhrei Kukijo miyamna taliba sapre administration gi demand Prime Minister na Louthokhlamna patak singkhrei Kukijo Council na Prime Minister Narendra Modi taramna okani haikhibaga loinana sapre administration gi demand thabak to onthokna patak singkhrei Laiba asigi Prime Minister na ikon konba oina Ccpur da sahi nifurom gi mamangda laklamlaba matung handak ahanba oina Prime Minister Narendra Modi na Ccpur da lakadariba ase historic oiba amadi yamna tangba thangdo amani haina Kukijo Council KJC na phongdoraduna mahaki khongchat asibu Kukijo miyamna taramna okli haire Kukijo Council KJC na thadorakpa chiol amada Houkhiba chahi khara asi Kukijo miyamna awaba kaya khangduna lakli hariba matam asida majority maitei community na micham chani yankhai gi mathakta hatkrei sir sahum humpui hena amadi yum lising tare tumna mai thakrei miyoi lising nipu ro mayum leitana lanjena duna ngasi phabo wana punsi lenduna ipai puna thambiramba maramda changlapa ngamdana leiri haide kanagumba kharana yaningba natroga yaningdaba wafam thamlaga asengbo wafam the majority community achigi action amadi aggression maram oidina Kukijo miyam namdona tokhai tahalle Ashiguma piba masida Kukijo miyamna democratic spirit amade indagi luchingba singda thajaba thamduna leirakli sahi kayagi mamangdagi constitution ge article 239A gi makhada legislator yaba Kukijo gi tungamba union territory amma pibinaba demand tawduna lakhibane demand asi community asigi khudongchana ba khalaga tawbanate aikhoi gi miyam gi peace security amasung survival gi damak demand asi tawbane haide Kukijo miyam gi apamba aningba asi leba asi boluchingliba Prime Minister na tabigane habegi thajaba mapum phana thamle maram asina Prime Minister gi Ccpur khongchot asibo Kukijo miyam na taramna oksari haba wafamsu KJC na thamlakle amaramda Kukijo Women's Forum Delhi and NCRN na su Prime Minister Narendra Modi gi Ccpur khongchot putaramna okpa phongdorakpaga loinana Khongchat asina justice amadi peace puraklagani haibagi thajaba thamlakle Kukijo miyam gi matam kayagi mamangdagi tanduna laklaba demand sing sapra administration union territory gi wafam munna tabiduna chapchaba thabok lakholakani haibagi su thajaba thamlakle lanjenariba sing masagi mayumda hanjel hanba ngamnaba thorang lakholakpaga loinana minority community singi mathakta terrorist ki thabak sing chathariba Maitei separatist terroristing marufang na muthapina basu Prime Minister gi pukning chingsilakle makhatarapa pauda National Highway yauna Naga area da threat ambagro gi khongjang chathade Naga area da ngamkhai chambal khaba lepnaba amade Free Moment Regime FMR amuk hanala hennaba demand tawduna UN sina National Highway yauna Naga area da threat ambagro gi khongjang chathade Naga area phauduna pojai puthok posin tawbada Thingbagi khongjang asi tha asigi Nepalgi ahing nongyai haukhibani economy broket haina haidraga su changchiliba khongjang ase economy broket oibana lamdama sida chana thaknaba yaungna nongmada changdaba yadraba polamsing pusilakliba gari kaya National Highway 2 Imphal Dimapur amasung National Highway 37 Imphal Jiribam lambi anigi paringda pandona laikhrei garida pusilakliba polamsingi manungda matam kuina Nongju nungsada thambada pathapum thagadaba polamsingde manglagadra haiba gari thauriba singda chingnaba leire khongjang asina maram oidina lalol etiki chempham kayasu mangba yabagi phibamda leire haide UN sina kaukhiba threat ambagro ge khongjang asibo saugarpa singna National Highway singna tholaktuna poje pusilakpa gari sing chatanaba thingbagi akanba khongjang changchile amaramda Khongjang asigi manungda pamdaba thodok singthokjanaba security force na ngak sembagi akanba thabak chathare Khongjang asi Senapati Rukhul Tamenglong None amadi Chandel district ki Naga taba mafam singda changchile Khongjang asi Naga lup kayana sagotlibani makhatarapa pauda samukomda KNO gi designated camp thamnabagi thorang khudakta handokadabani suspension of operations to agreement gi makhada Sinhalepta Laidiba Kuki National Organization KNO gi Hamrong Cambo Samukom da oin hongnaba Central Government gi Thorang Khudakta handokadabani haina
Maring Frontier Organization gi maiketigi akanba wafam thamladuna thorang asina Manipur gi border district ama oiriba Tengnapona leiriba community marakta irang thoknabagi maram oigani haire. Maring Frontier Organization na thadorakpa chol amada mathauki wafam ase phongdokpaga loinana center lengaki khongthang asibu kana yaningdaba phongdoraduna samukum hariba mafam asinaga amati ati community singna maji kamjong Riram amasung border town more ki marakta chathok chasin taunariba lambi gi yamna critical oiba mafam amani maram asin hariba lambi paring asigi sarukta khulai paiba singi camp thamjimba tarabadi micham miyam achat awok singda terrorize ki thabak sing chathaduna aki akhang pi badanatana amana amabu thajana dabagi achoba maram ama oirakani haire cheol asina makha taraduna KNO gi harmon camp hongdokna balokhalaliba khongthang asina lamdam asigi yelomi singi marakta lairiba yamna sensitive oiba issue sing asi New Delhi na pukjel sengalosina bahona de haiba takpani community marakta pamdaba thodok sing thokna ba asigumba camp sing asi Kuki bele singi akoiba mafam khaktada thamgadabani haiba wafam se phongdorakle khulai paiba singna mamang thakta maring khul singda ete kaya chathakhiba Khulgi get mai thakiba amadi micham miyam kaya aso apala henkiba thongdok kaya leikre haba wafam thamladuna Central Samukom da KNO gi designated camp hongjilakna ba thabok lokholakpa haibasi community marakta nungsinadana ba henka handuna lamdam asi ingta ba thugaina ba honarakpa oina thokani maram asina central government na Samukom da camp thamna ba lokholakliba khongthang ase khudakta handokadabani hainasu Maring Frontier Organization gi maiketigi Central Government da taksilakli makha tarakpa pauda ngasi UNC gi mifam kokre pot pusilakpa thingbagi khongjak handoklaba yari free moment regime FMR Louthokhibadagi amasung ngamkhai samal khabagi thabak lepnaba demand tawduna nagasingna namna khundaba mafam sing phawraga mapalamdagi pochai pusilakpa Tingbagi khongjang changchiliba United Naga Council ga Manipur lengaka wari sananaba pause tharakpadagi madukhananaba UNC gi Presidential Council gi mifam September 12 gi pung 12 gi minute 30 taba matamda kaukrai wari sanadringai gi mamangda UNC na changchiliba pot pusilakpa tingbagi khongjang handoklaba yana leire haire makha tarakpa pauda Kuki singna PM bu taramna okli okpada jagoidi sararoi Kuki jo Furup ki tunga organization singna Prime Minister Narendra Modi gi khongchep putaram na okli adum oinama official oina Prime Minister okpada jagoi sabadi thingkrei Kuki jo Council na press thadorak pachiol aman hai Prime Minister Narendra Modi na Churachandpur da lakadariba asibu taram na okli Prime Minister ki khongchat asi sahi nifu gi matungda lamdam aduda lakpo oibana puari tangka ama oibada natana yamna tangba khongchat ama so oigadoribani Makatarakpa pauda Dami Coffin Louthokhibadagi Churachandpur da Nouna Erang thoklakpa yabagi chaona oithokpa leire Churachandpur gi toibung da leiriba War of Remembrance Kuki jo miyamna Dami Coffin matam sangna khinjintuna lakhiba adu tha asigi 13 da lakadariba Prime Minister Narendra Modi gi khongchat mangonena anirak hanna hariba Dami Coffin adu Louthokhibadagi Churachandpur miyam gi marakta penadre Dami Coffin Louthokhibadagi asina maram odina Churachandpur da Nouna Erang thoklakpa yabagi chaona oithokpa leire haina paugi source amana hairi